Naharoshin like Haiti has cried Haiti Benuku. Tabaya was social media as the Wahiota, Amat in one of the travels. The question of the like Hatana, they don't live upon the societies. And the Congo. Sigum Luba, Swasta Seba 2024 campaign Singapore Kumsi, Karina Wogini Hybida, Ekoi Apun Buggy, Wakaron, Mukung Dimal, Lunana, India Manipur, Amaget. Khamba apumbada lunna khamba yam powerful oiba symbol oiba maungda sakhong hingba wakulun na du basis oiba oirakhiba pangthorkiba mane na mane thamini sai khuding saturday ba lunna na leina bugi khongjang asida nasiano pandam amadi ekoi gi leng do wakulun goloina na bharat tumba Lubanamba Levagamo, Eminency, Hybridony. I was a say Seba, Sida category Marathon and Katokuya, and Bada, cleanliness target unit, so we must black spot and Kanaba. So the cleanliness target unit, Skimmer Pandan, the black spot Hyben, Hanjin, Shango Blavasu, motion, the label of them. Ado Kango Blaga. Sumakuita with them. For just later, Kalimama is at them. Sengko by some minutes of those Sumba Sagakara Almasibo target Oina Moisi Adun Toinis into Pahitara, not Ragana sitting to Bazagale Regana Atobum from the sector of Gotobo. But again, issue with the public participation, awareness and advocacy, Swastame Zan Bhagidari, public participation to Mayanda awareness people. Adumba, possibly. Om Subadana, preventive health checkup and a social security coverage. Sabhai Mitras, Suruksha Civilians. Edi Lunanba, Hanaharisia, Manamaruina, Chana, the Yekanaba, Maybatai, and then I'm getting one Pandamina, preventive health checkup, Shishu, agenda, point to Moina. The money Subada mass scale cleanliness drive voluntary contributions. Koi Paksana Mahudi Bamena launch to have on in Mahuna Konda Jagata Taginate, whole state, whole India Gini, and Manipur is a whole state Gini. Kanagi sing tam Kungang Kari labor man, Suru Nagan Bhai, particular department in and that's Manasubra Swas Bharat Divas Masi Madileva Praja Puna Isa Mangin Thana Tokirapuna Lubanan Bagi Kongjan City Yogi Bunai Kongopa. Or in the 2nd October, have the Mahatma Gandhi of Numida Siva Equina, father of the nation, clean India have a vision at Dusu. Ningsimbo Evolina Mahatma Gandhi Jigi Ligi Sivikai from the Natana Lubanan Bashina Kunsigi Lambi Mo in Nungai Bafundokno Salato Bashina. When Manipur context, 2004, otherwise, Pollution Control Board, Chairman Mateka Matandura, from the leader and happy in the world. I know Bazamanu, she came with my mother than a Wahing Kai, Paring, Adagi, Kokrong Paring, saying, Amuziki, my Utkiva, dustbin. Paring, kill Amor man, the luncheon. Other command to coordinate to be the I say, that's been Manu to the Dome, Pumanga, Mohammed Hell has that way. I'll see public participation, awareness. I see 2000 Piano. Nasi Sahi Kunyu Mangane, Quena, Sigi, Canoe Kimbo, Grace, will photo label. Canoe, why like I party with the king, Tamaga, the Van Pazamanu is a kindana, Kokulong was a kindana, Honda Germany. The public participation like a no pilot, my party. Number 2, I am moving with it. Saba Matam, the Saka Matam, the Wapan, the White, about the Moon relatives, plus 60 Matum. I quite a Patricia Manipur Pumbagi, Barapumbagi, they have them, the Manipur. I guess Human Congo and Hopper, they are more position with them lower.
ꯀꯣꯟꯊꯣꯡꯗ ꯊꯛ ꯂꯪꯊꯣꯛꯈ꯭ꯔꯗꯤ ꯁꯦꯡꯉꯦ ꯂꯧꯋꯦꯕ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡꯗꯨꯗ ꯇꯥꯔꯒ ꯂꯥꯛꯏꯕ ꯃꯗꯨꯒꯤ ꯃꯅꯝ ꯃꯗꯨꯒꯤ ꯖꯥꯝ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗꯨꯗ ꯆꯪꯉꯛꯀꯅꯤ ꯍꯥꯏꯁꯦ ꯀꯅꯥꯝ ꯈꯪꯅꯗꯦ ꯌꯥꯝ ꯁꯥꯊꯤꯕ ꯂꯩꯉꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤ ꯍꯦꯛꯇ ꯃꯇꯝꯗꯨꯒꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯐꯣꯇꯣ ꯂꯩꯕꯅꯤ ꯑꯩ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜꯒꯤ ꯆꯤꯌꯥꯔꯃꯦꯟ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯏꯁꯥ ꯀꯨꯝꯃꯒ ꯁꯦꯡꯉꯤ ꯈꯨꯠꯅ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯨꯔꯦꯟ ꯃꯅꯨꯡꯁꯤ ꯈꯨꯠꯅ ꯄꯥꯏꯕ ꯌꯥꯗꯦ ꯃꯔꯦꯡ ꯆꯠꯂꯒ ꯐꯣꯇꯣ ꯂꯩꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯅ ꯑꯦꯋꯥꯔꯅꯦꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯚꯣꯜꯚꯃꯦꯟ ꯑꯩꯈꯣꯏ ꯏꯁꯥ ꯏꯟꯚꯣꯜꯚ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯃꯥꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯌꯥꯎꯔꯒ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯃꯌꯥꯝꯗ ꯎꯠꯂꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣꯏ ꯏꯁꯥ ꯏꯟꯚꯣꯜꯚ ꯇꯧꯔꯒ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯀꯨꯝꯃꯒ ꯊꯛꯒꯗ ꯍꯧꯕ ꯁꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯉꯁꯤ ꯃꯌꯥꯝꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯕꯟ ꯇꯧꯕꯗ ꯌꯥꯟꯊꯠꯐꯝ ꯊꯨꯒꯥꯏꯐꯝ ꯑꯣꯏꯔꯤꯕ ꯃꯦꯔꯤꯗꯤꯌꯥꯟ ꯐꯖꯈ꯭ꯔꯕ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯂꯩꯒ ꯁꯥꯠꯂꯤꯁꯦ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯂꯣꯏ ꯐꯨꯛꯇꯣꯛꯄꯒ ꯊꯨꯒꯥꯏꯕꯒ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁꯦꯝꯒꯠꯆꯔꯝꯕꯅꯤ ꯃꯇꯝꯗꯨꯗ ꯀꯣꯏꯂꯥꯁꯇ ꯎ ꯊꯥꯅꯤ ꯁꯤ ꯍꯧꯒꯗ꯭ꯔꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯀꯌꯥ ꯐꯖꯅ ꯁꯪꯉꯦ ꯑꯗꯨ ꯕꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯦꯛ ꯀꯩꯅꯣꯝ ꯇꯧꯕ ꯃꯁꯤꯗ ꯊꯑꯣꯏꯅ ꯃꯁꯤꯒꯤ ꯑꯁꯪꯕꯁꯤ ꯎꯕ ꯌꯥꯗꯕ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯁꯦꯝꯕꯗꯤ ꯈꯔ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣই ꯉꯝꯒꯅꯤ ꯑꯩꯈꯣই ꯄꯨꯟꯅ ꯁꯦꯝꯕꯗ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯤꯒꯤ ꯁ꯭ꯋꯥꯁꯊꯒꯤ ꯁꯦꯕꯥ 2024ꯒꯤ ꯍꯧꯗꯣꯛꯄ ꯊꯧꯔꯝꯁꯤꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥꯒꯤ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯩꯈꯣꯏ ꯄꯥꯏꯈꯠꯂꯤ ꯂꯨꯕ ꯅꯥꯟꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯁꯤꯇꯤꯒꯤ ꯃꯅꯨꯡꯒꯤ ꯑꯌꯥꯝꯕ ꯂꯝꯕꯤꯁꯤꯡ ꯀꯣꯟꯀ꯭ꯔꯤꯠ ꯔꯣꯗ ꯑꯣꯏꯅ ꯀꯣꯚꯔꯦꯖ ꯇꯧꯒꯗꯧꯔꯦ ꯋꯥꯟꯁ ꯀꯣꯟꯀ꯭ꯔꯤꯠ ꯔꯣꯗꯁꯤ ꯍꯧꯖꯤꯛ ꯇꯦꯟꯗꯔ ꯅꯨꯡꯗꯔ ꯂꯣꯏꯈ꯭ꯔꯦ ꯊꯕꯛ ꯍꯧꯔꯛꯑꯅꯤ ꯔꯤꯡ ꯔꯣꯗꯀꯤ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯇꯥꯕꯗꯒꯤ ꯀꯥꯏꯔꯒ ꯀꯣꯏꯂꯥꯁ ꯈꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯆꯍꯤ 30-40 ꯂꯝꯕꯤ ꯁꯦꯝꯗꯅ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯧꯖꯤꯛꯀꯤ ꯀꯪꯀ꯭ꯔꯤꯠ ꯔꯣꯗꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯗꯨꯗꯒꯤ ꯁꯦꯚꯤꯡ ꯂꯥꯛꯄ ꯑꯦꯃꯥꯎꯟꯁꯤꯡꯗꯨꯅ ꯑꯩꯈꯣই ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁ ꯑꯗꯨꯒ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯑꯗꯨꯒ ꯍꯤꯜꯒꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯕꯋꯦ ꯁꯤꯒꯤ ꯁꯤꯃꯦꯟ ꯀꯪꯀ꯭ꯔꯤꯠ ꯔꯣꯗꯁꯤ ꯇꯧꯅꯅꯕꯒꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯅꯅꯕꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯐꯟꯗꯤꯡꯒꯤ ꯑꯩꯈꯣꯏ ꯇꯥꯏꯞ ꯇꯧꯕ ꯍꯧꯔꯦ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤ 1.5-ꯃꯨꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯥꯛꯑꯝꯕ ꯁ꯭ꯄꯤꯠ ꯗꯦꯕꯂꯞꯃꯦꯟꯒꯤ ꯃꯌꯥꯝꯒꯤ ꯁꯦꯜꯐ ꯁꯁꯇꯦꯟ ꯇꯧꯅꯅꯕꯒꯤ ꯁ꯭ꯇꯥꯔꯠ-ꯑꯞꯀꯤ MSMEꯒꯤ ꯕꯤꯖꯤꯅꯦꯁ ꯁꯄꯣꯔꯠ ꯁ꯭ꯀꯤꯝꯁ ꯃꯌꯥꯝ ꯏꯗꯨꯀꯦꯁꯟꯒꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯀꯣꯂꯦꯖ ꯐꯒꯠꯍꯟꯁꯤ ꯍꯤꯔꯝ ꯀꯌꯥ ꯄꯨꯝꯅꯃꯛꯇ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔꯗ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔ ꯃꯤꯁꯟ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯁꯗꯟꯂꯤ ꯊꯣꯛꯍꯟꯅꯤꯡꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯁ꯭ꯂꯣ ꯗꯥꯎꯟ ꯇꯧꯕꯗꯧꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯁꯨ ꯈꯔ ꯐꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯃꯤꯟꯅꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯇꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯃꯥꯡꯈꯤꯕ ꯃꯇꯝꯁꯤ ꯄꯤꯛꯑꯞ ꯇꯧꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯁꯤꯗ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯂꯩ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯥꯝꯅ ꯀꯣꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯕ ꯏꯔꯥꯡꯁꯤꯃ ꯆꯥꯎꯊꯣꯛꯀꯗꯧꯔꯦꯅꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯂꯥꯏꯛ ꯊꯥꯔꯝꯃꯁꯨ ꯊꯥ ꯂꯥꯎꯅ ꯀꯛꯊꯠꯄꯤꯕ ꯅꯨꯄꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯀꯃꯦꯟ ꯑꯃ ꯂꯧꯔꯦ ꯀꯃꯦꯟꯗꯨꯗ ꯌꯥꯝꯅ ꯗꯤꯐꯦꯃꯦꯇꯔꯤ ꯑꯣꯏꯕ ꯏꯟꯁꯥꯏꯠ ꯑꯣꯏꯕ ꯌꯥꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯕꯠ ꯂꯥꯎꯅ ꯃꯥꯒꯤ ꯀꯃꯦꯟꯗꯣ ꯀꯛꯊꯠꯄꯤꯔꯒ ꯊꯥꯕꯤꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯊꯤꯛꯁꯇ ꯂꯣꯏꯅ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯆꯩꯔꯁꯨ ꯁꯨꯃꯥꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯑꯗꯨꯝ ꯆꯩꯍꯜꯂꯦ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯉꯥꯡꯍꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ
Madugi defamation is not only the speaker kaduna te Paulo go wire to go the pomi to should sam defamatory way ai faru bodo babung sana jaw bona babung like the ba babung go ya mena ngang bani sumna idi mane ngang bodo narrator bodo ni saman na issue dan defamation ana sai ri ba ngang iba tawri ba mayam alaman pun ba yada ba mama pa na ta ba yada ba language ne be koi ngasi tholis ai koi civilization sikrai secretary koi khande na haro civilization tamni like hairi hai sikrai da hairi bin kun ta ba ya ba social media is the wahi hota amat ta itni waina famu tre bus ai koi to ki mati like khata na le ram le ba ko societies hada khang ahal laman gi taksi kasi leite mama gi respect leite mabung opa masan masigi respect leite mana thoko tonga bodong na ngasi handa ki sinnan ko ure timang dei ka atopo leba ki miram gi ni sido ta raga u raga ko ika hai atopo sa khotji ba gang jati na miyoi khana ngang do okay madu kai moi gi madu di sa khotji maya na khangna ga le but civilization sahi listening any of civilization la aba ai khoi marat de yam unexpected to report kara hata ta bo u ko ngose very unfortunate lambi na la sukana roi de ba ising afaba tha sukana roi de wakhan de mod na le masin na yam do na to ye khoi society aduna sendok busi lambi khata nate torian khata nata ai gi puning da le ba amot pusin su sendo bani gi kitan sen yam transparent leina taxi ka si lamsat bevar ahal laman khangna to hani gi aduna ekoi agriculture minister industry wali sahab ne magi मुझे कोई एग्रीकल्चर की सेक्टर दसू सोलर पंप लिसिंग अमनि मथक्ता अखोगी ग्राउंड वाटर लौरिबो खोलिबसे कोई सोलर पंप न लोइने रिप्लेस हो गया मदुगी महाने कोई हौग्रबनी पंप दे आया बहुत पलोय करे सिंग लाइनिंग दगी सिंग पगी पकड़ पगी दे आया बहुत पलोय करे दु अखोगी कहीं उसी दिन बनीना पावर की पोच देगा मतलब इधर जने कहीं पान की ट्रांसफार्मर पान बादू पान बादा तान बादू हम तम संगलीना या पाक से तो होगा मतलब इन्हें तो जितनी कोई सोलर पावर की मतलब पान ना भी याद है कि सेंसर लिस्टिंग में भी मतलब लाख बनीना एग्रीकल्चर सेक्टर से तो मतलब कोई या प्रोग्रेस करना वर्क तो नन्हे निकली अभी फार्म मसा तो जब लाइकाई इमु सिंगलाई वसिंगा पुखरी मसा तौना बगी अचौबा पुखरी नते सिंगा कई हुबु अदुगुंबा सि तौना बगी स्कीम मयाम अमसु ले अदुना कोई honorable membership अदुगा मणिपुरी प्रजा मियाम दा कोई हेनरिबा थोंनि बा तौगोक्से नो मे कोई सॉल्यूशन म सोइना लाकनी थेंगरी सरकार अमनि मियाम पुना थेंगमिनरी सिगी मथक्ता अखोई नोमगी सादबा यादबा सुदबा यादबा हिंदबा यादबा गी मयाम अमसु लेबिने कोई स्टेट गवर्नमेंट लोको सेरिबा इकोनॉमी रिवाइवल गी फूड प्रोसेसिंग गी एग्रीकल्चर सेक्टर दा हॉर्टिकल्चर सेक्टर दा हैंडलूम गी सेक्टर दा मखल मखागी मयाम तौरि उस्तेदा मयाम पुनिंग खरा संबी देरगा स्टेसी लोंगतंग अमुहना हानगी लेरंबा सलंबा स्किटु essential commodities loss of the musu pickup toxi adagi amana Manipur yamna luraba praja sing yamna wanaraba yamarwaina relief camp da karidala iriba salise mai bin sing yam wanaba matam sida Bharat Sarkarna Honorable Prime Minister Narendra Modi ji ki makhada Union Home Minister Amit Shah ji ne ngara magi tweet da yang ubirangani aikoi Hana canteen,
ꯃꯣꯏ CST ꯀꯥꯟꯇꯤꯟ ꯍꯥꯏꯗꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯇꯤꯟꯁꯤ ꯍꯥꯟꯅ ꯀꯨꯟꯅꯤꯊꯣꯏ ꯂꯩꯔꯝꯕꯅꯤ ꯀꯨꯟꯅꯤꯊꯣꯏꯗꯨꯁꯨ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯃꯣꯏ ꯃꯤꯂꯤꯇꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯂꯣꯏꯅ ꯆꯪꯕ ꯌꯥꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯅꯗꯔ 16 ꯑꯃ ꯑꯇꯣꯞꯄ 13 ꯑꯃꯒ ꯍꯥꯞꯄꯀꯥꯟꯗ ꯄꯨꯟꯅ 38 ꯁꯦꯟꯇꯔ ꯑꯩꯈꯣꯏꯒꯤ ꯀꯦꯟꯇꯤꯟ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯆꯤꯡꯗ 11 ꯌꯥꯎꯔꯤ ꯇꯝꯄꯥꯛꯇ 11 ꯌꯥꯎꯔꯤ ꯑꯅꯧꯕ ꯁꯤꯗꯩꯗ ꯃꯗꯨ ꯍꯥꯡꯇꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯃꯜ ꯍꯦꯟꯒꯠꯄꯒꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯐꯪꯗꯕꯒꯤ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯃꯦꯟꯈꯠꯄ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯃꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯃ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯑꯁꯨꯝꯕ ꯐꯪꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯖꯔꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝ ꯊꯨꯅ ꯉꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅ ꯍꯥꯡꯉꯒ ꯂꯩꯔꯤꯕ ꯀꯦꯟꯇꯤꯟ 19ꯁꯤꯃꯗ ꯃꯌꯥꯝ ꯆꯪꯕꯤꯕ ꯂꯧꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯀꯦꯟꯇꯤꯟ 12 ꯍꯥꯡꯒꯗꯧꯔꯤꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯃꯅꯤꯗ 13 ꯍꯥꯡꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯊꯨꯅ ꯍꯥꯡꯅꯅꯕ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁ ꯇꯉꯥꯏ ꯐꯗꯕꯁꯤꯡꯗꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯞꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯔꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯃꯒ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯂꯝ ꯏꯁꯤꯡ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯈꯛꯇ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯇ ꯂꯥꯏꯔꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯁꯦꯟꯊꯣꯛꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯃꯒ ꯃꯌꯥꯝꯕꯨ ꯃꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯖꯥꯏ ꯍꯤꯟꯗ